ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯎꯁꯟꯅꯕ ꯂꯝꯍꯦꯟꯕ ꯍꯥꯏꯕ ꯏꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯕꯨꯗꯤ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯆꯠꯅꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯍꯤ 14-15 ꯁꯨꯔꯛꯄ ꯇꯤꯅꯦꯖ ꯀꯥꯔꯛꯄ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯎꯁꯟꯅꯕ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥꯅ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯕ ꯏꯟꯗꯕ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯁꯨꯝ ꯏꯁꯝ ꯁꯝꯅ ꯉꯥꯎꯁꯟꯅꯕ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯒꯦꯔꯥꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤꯀꯣ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤꯀꯣ ꯍꯣꯏ ꯂꯩꯇꯕ ꯃꯤꯒꯤꯅ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯂꯩꯕ ꯌꯥꯎꯔꯒꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯐꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯁꯤꯗꯩꯗ ꯄꯨꯁꯟꯖꯔꯛꯏꯁꯦ ꯑꯗꯣ ꯁꯤ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ ꯁꯤ ꯁꯦꯟ ꯇꯤꯡꯒꯗꯧ ꯅꯠꯇꯦ ꯑꯗꯣ ꯃꯊꯥ ꯁꯥꯒꯗꯧ ꯅꯠꯇꯦꯀꯣ ꯑꯁꯤ ꯑꯗꯨꯝ ꯈꯔ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣꯕ ꯎꯄꯥꯏ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯀꯥꯟꯅꯒꯗꯣꯏꯅꯤ ꯈꯔ ꯃꯈꯩꯗ ꯅꯠꯇꯦ ꯑꯗꯨꯝ 100% 110% ꯑꯗꯨꯝ ꯀꯥꯟꯅꯕ ꯉꯝꯗꯣꯏꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯐꯣꯂꯣ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦꯀꯣ ꯃꯇꯝ ꯆꯪꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯒ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯄꯨꯔꯛꯄ ꯉꯝꯗꯣꯏꯅꯤ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯄꯨꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯦꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯐꯣꯇꯣꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯉꯥꯛꯁꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯑꯉꯥꯡꯗꯨꯒꯤ ꯏꯆꯥ ꯏꯁꯨꯗꯨꯒꯤ ꯐꯣꯇꯣꯁꯦ ꯑꯃ ꯂꯧꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯣꯇꯣꯁꯦ ꯂꯧꯔꯣ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁꯦ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯏꯕꯤꯔꯣ ꯀꯣꯂꯣꯝ ꯑꯃꯨꯕꯅꯗꯤ ꯏꯕꯤꯒꯅꯨꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯏꯕꯤꯔꯣ ꯑꯗꯨꯒ ꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯀꯤ ꯌꯦꯅꯥ ꯑꯣꯏꯅ ꯂꯩꯗꯅꯀꯣ ꯐ꯭ꯔꯤꯖꯀꯤ ꯌꯦꯅꯥ ꯑꯣꯏꯅꯁꯤꯗ ꯊꯦꯠꯂꯒ ꯊꯝꯕꯤꯌꯣ ꯅꯞꯁꯜꯂꯒ ꯊꯝꯕꯤꯌꯣꯕ ꯃꯉꯣꯟꯗꯗꯤ ꯈꯪꯍꯜꯂꯨꯅꯨꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯃꯁꯥꯗꯗꯤ ꯈꯪꯍꯟꯕꯤꯒꯅꯣꯕ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯒꯤ ꯊꯦꯠꯆꯜꯂꯒ ꯊꯝꯕꯤꯌꯣ ꯐ꯭ꯔꯤꯖꯀꯤ ꯃꯅꯤꯡꯗ ꯅꯠꯇꯦꯀꯣ ꯆꯤꯡ ꯂꯥꯛꯀꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯗꯣꯁꯥ ꯇꯥꯅꯅꯤ ꯃꯅꯤꯡꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯞꯁꯜꯂ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯞꯇꯥ ꯑꯃ ꯅꯨꯃꯤꯠ 10ꯅꯤ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯍꯧꯔꯨꯗ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯪꯂꯛꯑꯒ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏ ꯆꯪꯂꯛꯑꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯀꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯔꯛꯄ ꯍꯧꯔꯛꯀꯅꯤ ꯍꯪꯉꯛꯄ ꯍꯧꯔꯛꯀꯅꯦꯕ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯥꯝꯅ ꯐꯕ ꯑꯩꯈꯣꯏꯒꯤ ꯔꯦꯃꯦꯗꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯉꯥꯎꯁꯟꯅꯕꯁꯤꯡꯒꯤꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣꯕ ꯍꯥꯏꯗꯤ ꯐ꯭ꯔꯤꯖ ꯍꯥꯏꯕꯁꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯏꯪꯍꯜꯂꯤꯕꯅꯤꯅ ꯑꯁꯥꯕ ꯃꯌꯥꯝ ꯑꯃ ꯏꯪꯍꯜꯂꯤꯕꯅꯤ ꯃꯍꯤ ꯂꯥꯡꯕ ꯃꯌꯥꯝ ꯑꯃ ꯐꯝꯍꯜꯂꯤꯕꯅꯦꯕ ꯍꯥꯏꯗꯤ ꯄꯣꯠ ꯃꯌꯥꯝ ꯍꯥꯏꯕꯁꯦ ꯐ꯭ꯔꯦꯁꯇ ꯊꯝꯂꯤꯕꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯔꯤꯖꯇ ꯃꯁꯥꯒꯤ ꯐꯣꯇꯣꯁꯦ ꯅꯞꯁꯜꯂ ꯊꯝꯃꯒꯗꯤ ꯑꯗꯣꯝꯒꯤ ꯉꯥꯎꯁꯟꯅꯕ ꯑꯣꯏꯔꯣ ꯂꯝꯍꯦꯟꯕ ꯑꯣꯏꯔꯣ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯣꯏꯔꯣ ꯃꯗꯨ ꯅꯨꯃꯤꯠ 21ꯒꯤ ꯗꯦꯖꯀꯤ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯆꯪꯂꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯪꯂꯛꯈꯤꯒꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩ ꯇꯥꯛꯀꯅꯤ ꯈ꯭ꯋꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯈꯟꯊꯔꯛꯄ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯋꯥ ꯇꯥꯟꯅꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯡꯂꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯕꯤꯗ ꯐꯣꯀꯁ ꯇꯧꯍꯟꯅꯕ ꯑꯩꯈꯣꯏꯒ ꯋꯥꯔꯤꯁꯦ ꯂꯤꯕꯤꯒꯗꯧꯅꯦꯕ ꯃꯃꯥ ꯃꯄꯥꯅꯀꯣ ꯃꯁꯤꯁꯤꯃ ꯑꯝꯇꯪ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯌꯥꯝꯅ ꯐꯕ ꯔꯦꯃꯦꯗꯤꯅꯤ ꯃꯊꯪꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯑꯩ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯂꯥꯏꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯇꯧꯕꯤꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯂꯥꯏꯛꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯀꯗꯕ ꯑꯗꯣꯝꯕꯨ ꯍꯟꯖꯤꯟ ꯊꯥꯒꯠꯆꯔꯤ